मणिपुर की चाही अनि मखाई फाजिलक्लबा तमथिरबा लान असगी वारोइसिन पुरंगनबगी पांडमदा यूनियन लेंगाना चाही असगी जनवरी की अहानबा चाइवोलदगी यूनियन होम सेक्रेटरी ओइरंबा AK बलाबु गवर्नर ओहलक्लबा मतुंग फेब्रुआरी 9 2025 ता मतम अदुगी मणिपुर लेंगाकु रिजाइन तहोलगा था अदुगी तराग हुमदोइदगी प्रेसिडेंट रूल चलाइरक्तुना यूनियन लेंगा की पांडम फंगनबा मथौ ताबा थबक सिंगलेपतना लौखलक्पगी मखा तारकपदा लान असिना मरम ओइरदुना चिंग अमसुंग तमगी मरक्ता फुरुफ अनिगी मियोइसिंग चंगना थोंगना तौबा यारखिदबदु PR लेंगाना लौखलक्पा थौरांगी मनुंग चना सेंट्रल सेक्यूरिटी फोर्स ना खुरक हांगदना चपलगा इम्फाल एयरपोर्ट की कांगपोपी डिस्ट्रिक्ट की टी खुलेन फाउबगी मरक्ता फ्री मूवमेंट होनबा हौरे पाउचेसिना थाजब याबा मफमदगी फंगबा पाउ ना हाइबदा मफम अनिसिगी मरक्ता फ्री मूवमेंट होनबा हौरखरिबसी ट्रायल बेसिसता थासिगी मरीदगी हौबनी हाइदी सेक्यूरिटी की माइकैदगी सेक्शन थौरांग लौखटपगी ट्रायल असगी मनुंगदा कांगलुफनिगी मियोइसिंग पैसेंजर बस सिंगदा तोंगहल्लगा सेक्यूरिटी ना मनिंग मखा मनिंग ममांग अमसुंग नागे चपलगा पुथोक पुसिन तौबा हौबनी थबा असिदा AR की माइकैदगी बुलेट प्रूफ कैस्पर सिंग यावना IRB की पर्सनल सिंग पुबा बस यावना पुन्ना गाड़ी तरारोमदा तोंगबा सेक्यूरिटी पर्सनल सिंग चेक्सिन अंगाक सिनबनी हाइदी थबा असिगी मनुंग चना कांगपोकपीगी ची खुलेंदगिना इम्फाल एयरपोर्ट फावबदा चिंगी फुरुफ अमगी मियोइसिंग लाखनबा हौरे अदुगा एयरपोर्ट तगी सुची खुलें तमना हलनबसु हौरे हारी फ्री मूवमेंट की दमक लौखलकलिबा थौरांग असिगी मनुंग चना नुमित खुदिंग अयुक पुंग 9 तारकपदगी सेकमाइदगी पैसेंजर बस सिंग लमथादुना ची खुलें फावबा चेलहनगनी अदुगा नुमियुंग पुंग 12 ची खुलेंदगी NH2 परिंग लाक्लगा सेकमाइ यौरकनी मसिगी मथकता अयुक पुंग 6 तगी हौरदुना कांगपोकपीगी गमगी फाइदगी सु सेक्यूरिटी पर्सनल सिंग चेक्सिन अंगाक सेंदुना एयरपोर्ट चटकदबा चिंगी फुरुफ अमगी मियोइसिंग मफम असी ताना पुरकनी हाइरी नुमिदांग वाइरम पुंग 6 तारकपा फाउबगी मनुंगददी एयरपोर्ट असिदा थुंगलगदबा फ्लाइट की मतम लोइबगा लोइनना नौना पाइगदबसु लैट्रबनिना हाइरी पुंगफम असिगी एयरपोर्ट थुंगलबा चिंगी फुरुफ अमगी मियोइसिंगबु पैसेंजर बस तोंगहलगा सेक्यूरिटी नंगाक सेलगा कांगपुपी डिस्ट्रिक्ट की गमगी 5 फाउबा थिनगनी हाइरी PR लेंगा की माइकैदगी फ्री मूवमेंट की थबा असि यामना थवाई यावना अमसुंग चेक्सिना पांगथोकरक्लबसु ngasi फाउबगी ओइनदि लानसोकनाखिबा फुरुफ अनिगी मियोइसिंगी मरक्तगी मसिंग यामना थोंगनरखिद्री कुमजा 2022 दा पांगथोकपा 12 सुबा मणिपुर लेजिस्लेटिव असेंबली की मिखल मतुंगदगी चाही अदुगी मार्च तगी लिंगलखिबा स्टेट असigi पॉपुलर मिनिस्ट्री अदु होम मिनिस्टर अमित शाह ना फेब्रुआरी 9 2025 ता नमदुना रिजाइन तहोलबा मतुंगदा लुचिंगबा सिंदोक्तुना अनौबा लेंगा अमा सेमलकपगी महुता था अदुगी 13 दगी असेंबली बु सस्पेंडेड एनिमेशन दा थमलगा प्रेसिडेंट रूल की लेंगा थेंखांग अनिरक सांगदो हलकपदगी मथंगी 13 सुबा मिखल की मतम नक्सिलकपगे इरोइनना सेंटर की लुचिंगबा सिंगनसु मणिपुर दा अनौबा लेंगा अमा लेहनिंगबगी इंगित पिरकपदगी रिजाइन तहोनख्रबा लेंगा अदुगी लेंगा लोइ सिंगना दिल्ली दा मथंग मथंग पाइसिनबा लेपट्री अदुम ओइनमक सेंटर की लुचिंगबा सिंगना मणिपुर दा अनौबा लेंगा अमा लेहनबा पामलकलिबसी मथंग थागी 3 अमसुंग 13 दा तांकक अनि थोंगना पांगथोकदरिबा बिहार के अपुनबा सीट 294 की असेंबली मिखल की ममांगदा ओइथोक हलक्कद्रा नत्रगा मिखल असगी मतुंगदा थबकता ओंथोरकद्रा हाइबदुदी तंबंग अमद्री चैरक्सिदा नुमित खरनी की ममांगदगी दिल्लीदा पाइसिनखिबा मतम अमगी रूलिंग की कांगलुफ्ता यावखिबा तोंगान तोंगान पार्टी खरगी MLA सिंगनदी हयिंग फाउबगी मनुंगदा रूलिंग ओइना लेमिनारखिबा MLA सिंग मसिंग सुना दिल्लीदा पुल्लबा मतुंगदा अपुनबा मिफम अमा पांगथोंगनबा थौरांग तौख्रे हाइरी मिफम अदुना लौबा वारिफ की मतुंगिना मखोइना होम मिनिस्टर अमित शाह खक्तना तना प्राइम मिनिस्टर नरेंद्र मोदी फाउबा उननबा अपॉइंटमेंट लौरगा मणिपुर मखोइगी अनौबा लेंगा अमा सेमहनबिनबा अरोइबा ओइना तक्सिनगनी हाइरी थौरांग असगी मनुंग चना ngarang फाउबदा चीफ मिनिस्टर ओइरमा बिरेन अमसुंग असेंबली की स्पीकर टी हे सैटबटा यावना मरुइबा MLA सिंग दिल्लीगदमा इम्फाल थादोकनख्रबा मतुंगदा ngasisu BJP की MLA ahum अमसुंग पार्टीसना लुचिंगबा लेंगाका सौगतलमलबा अमुक सौगत्रे हाइरखिबा NPP की MLA अमगा पुन्ना मरी दिल्लीगदमा इम्फाल थादोखरे ngasi दिल्लीदा पाइसिनखिबा BJP की MLA सिंग दी TS राधेश्याम हैरो वाई राधेश्याम हियांगलम अमसुंग TS बिशोरजित थोंगजुनी अदुगा NPP की MLA अदुना M रामेश्वर कक्चिंगनी हाइरी मखोइ मरी ngasi नुमियुंगबा मतुंग पुंग अमगा मखाइ तारकपदा इंडिगो फ्लाइट अमदा दिल्लीगदमा इम्फाल थादोखिबनी हाइरी मतंग सीना पनबा याबदी NPP की MLA साइक नुरु हसन कैट्रिगाउसु दिल्लीगदमा इम्फाल थादोखरबनी पाउचेसिना फंगबा पाउना हाइबदा ममांग थागी अरोइबा चयोलदा RSS की मकोक थोंगबा लुचिंगबा सिंगना दिल्लीदा प्राइम मिनिस्टर नरेंद्र मोदी गा उनखिबदा मणिपुरदा प्रेसिडेंट रूल की लेंगाक लेहलकपदगी स्टेट असigi लॉ एंड ऑर्डर की फिबम फगलक्तुना मौसागी पुंसीदा हंजिनबा हौरगले मरम असिना मणिपुर की मथंगी असेंबली इलेक्शन सु कुमजा 2027 की अंगन बसरुकता पांगथोकदबना मसिगी ममांगदा मणिपुर की मियामना BJP दा थमलम थाजबा मांगलकलिबा असि कनबा ngamnabagi dama अथुबा मतमदा अनौबा लेंगा अमा लेहनबा कनबा प्रेशर पिरमबनी हाइरी RSS की लुचिंगबा सिंगना प्राइम मिनिस्टर दा वाफम असि फोंदोकलंबदगी मणिपुर की अनौबा लेंगाक सेम सेमदबगी वारेब असि नरेंद्र मोदी मसामंगना हकथेंगना लौरगनी हाइदुना पाइसिलगा थमलकपनी
ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯃꯅꯤꯄꯨꯔꯒꯤ ꯃꯁꯛ ꯅꯥꯏꯕ BJPꯒꯤ MLA ꯈꯔ ꯗꯦꯜꯂꯤꯗ ꯂꯥꯛꯅꯕ ꯈꯪꯍꯜꯂꯛꯈꯤꯕꯅꯤ ꯃꯈꯣꯏꯕꯨ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯀꯧꯔꯛꯄꯒꯤ ꯄꯥꯎ ꯇꯥꯕꯗꯒꯤ ꯍꯥꯟꯅꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟꯅ ꯂꯨꯆꯤꯡꯕ ꯄꯥꯔꯇꯤ ꯑꯁꯤꯒꯤ MLA ꯈꯔꯁꯨ ꯗꯦꯜꯂꯤꯗ ꯄꯥꯏꯁꯤꯟꯅꯈꯤꯕꯅꯤ ꯍꯥꯏꯔꯤ ꯌꯨꯅꯤꯌꯟ ꯂꯩꯉꯥꯛꯀꯤ ꯑꯃꯁꯨꯡ BJPꯒꯤ ꯅꯦꯁꯅꯦꯜ ꯂꯤꯗꯔꯁꯤꯡꯅ ꯃꯅꯤꯄꯨꯔꯗ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯂꯩꯍꯟꯅꯤꯡꯕꯒꯤ ꯏꯪꯒꯤꯠ ꯄꯤꯔꯛꯂꯕꯁꯨ ꯉꯁꯤ ꯐꯥꯎꯕꯗꯗꯤ ꯂꯩꯉꯥꯛ ꯑꯗꯨ ꯀꯅꯥꯅ ꯂꯨꯆꯤꯡꯒꯗꯒꯦ ꯍꯥꯏꯕꯗꯤ ꯂꯩꯈꯥꯏ ꯇꯥꯈꯤꯗ꯭ꯔꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯐꯥꯎꯕꯗ ꯗꯦꯜꯂꯤꯗ ꯂꯩꯔꯛꯈꯤꯕ ꯃꯅꯤꯄꯨꯔꯒꯤ ꯔꯨꯂꯤꯡ ꯄꯥꯔꯇꯤꯒꯤꯅꯤ ꯍꯥꯏꯕ MLAꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯂꯩꯍꯜꯂꯛꯄꯗ ꯂꯨꯆꯤꯡꯒꯗꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯂꯦꯞꯂꯛꯄꯗ ꯑꯌꯥꯕ ꯄꯤꯒꯅꯤ ꯍꯥꯏꯕꯒꯤ ꯐꯤꯔꯦꯞ ꯍꯣꯡꯗꯅ ꯂꯩꯔꯤ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯐꯦꯕ꯭ꯔꯨꯋꯥꯔꯤ 9, 2025ꯗ ꯔꯤꯖꯥꯏꯟ ꯇꯧꯍꯟꯈꯤꯕ ꯂꯩꯉꯥꯛ ꯑꯗꯨꯕꯨ ꯂꯨꯆꯤꯡꯂꯝꯕ ꯃꯤꯑꯣꯏꯗ ꯑꯃꯨꯛ ꯍꯟꯅ ꯂꯤꯗꯔ ꯈꯜꯂꯛꯂꯕꯗꯤ MLAꯁꯤꯡꯅ ꯂꯦꯞꯂꯤꯕ ꯈꯣꯡꯐꯝ ꯑꯁꯤꯗ ꯑꯍꯣꯡꯕ ꯂꯥꯛꯀꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯥꯛꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯈꯪꯕ ꯉꯝꯈꯤꯗ꯭ꯔꯤ ꯏꯟꯗꯤꯌꯥꯒꯤ ꯃꯥꯌꯣꯛꯇ ꯆꯥꯏꯅꯥꯒꯤ ꯈꯨꯠꯂꯥꯏꯁꯤꯡꯅ ꯇꯣꯞ ꯇꯣꯞꯄ ꯃꯊꯧ ꯄꯥꯡꯊꯣꯛꯈꯤ ꯆꯧꯙꯔꯤ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯔꯛꯇ ꯅꯨꯃꯤꯠ 4ꯅꯤ ꯆꯠꯊꯔꯤꯕ ꯂꯥꯟꯗ ꯆꯥꯏꯅꯥꯅ ꯁꯥꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡꯅ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯊꯧ ꯀꯌꯥ ꯇꯧꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥ ꯆꯠꯊꯈꯤ ꯍꯥꯏꯅ ꯄꯥꯀꯤꯁꯇꯥꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯄꯥꯀꯤꯁꯇꯥꯟꯒꯤ ISPRꯒꯤ ꯗꯥꯏꯔꯦꯛꯇꯔ ꯖꯦꯅꯔꯦꯜ ꯑꯍꯃꯗ ꯁꯔꯤꯐ ꯆꯧꯙꯔꯤꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯔꯣꯜ ꯑꯃꯗ ꯆꯥꯏꯅꯥꯒꯤ PL-15 ꯃꯤꯁꯥꯏꯜꯅ ꯏꯟꯗꯤꯌꯥꯅ ꯁꯥꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯒꯤ ꯃꯊꯛꯇ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯄ ꯇꯧꯕ ꯉꯝꯕꯁꯤꯡ ꯎꯠꯊꯣꯛꯇꯨꯅ ꯅꯨꯃꯤꯠ 4ꯅꯤꯒꯤ ꯂꯥꯟ ꯑꯁꯤꯗ ꯄꯥꯀꯤꯁꯇꯥꯟꯕꯨ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯍꯟꯈꯤ ꯍꯥꯏꯔꯤ ꯆꯍꯤꯁꯤꯒꯤ ꯃꯦꯗ ꯊꯣꯛꯈꯤꯕ ꯅꯨꯃꯤꯠ 4ꯅꯤꯒꯤ ꯂꯥꯟ ꯑꯗꯨꯗ ꯄꯥꯀꯤꯁꯇꯥꯟꯅ ꯁꯤꯖꯐꯥꯌꯔ ꯊꯝꯅꯅꯕ ꯀꯩꯗꯧꯅꯨꯡꯗ ꯅꯤꯡꯈꯤꯗꯦ ꯑꯃꯁꯨꯡ ꯂꯩꯕꯥꯛ ꯑꯁꯤꯅ ꯉꯥꯛꯁꯦꯟꯒꯤ ꯁꯦꯝꯒꯠ ꯁꯥꯒꯠꯄꯁꯤꯡꯗ ꯑꯀꯥꯏ ꯑꯇꯣꯏ ꯄꯤꯔꯛꯄꯁꯤꯡꯕꯨ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕꯗꯒꯤ ꯂꯥꯟ ꯑꯁꯤ ꯃꯥꯏ ꯄꯥꯛꯈꯤꯕꯅꯤ ꯄꯥꯀꯤꯁꯇꯥꯟ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥꯒꯤ ꯃꯔꯛꯇ ꯊꯣꯛꯈꯤꯕ ꯅꯨꯃꯤꯠ 4ꯅꯤꯒꯤ ꯂꯥꯟ ꯑꯁꯤꯗ ꯆꯥꯏꯅꯥꯅ ꯁꯥꯕ ꯈꯨꯠꯂꯥꯏꯁꯤꯡ ꯎꯠꯊꯣꯛꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃꯁꯨ ꯑꯣꯏꯈꯤ ꯍꯥꯏꯔꯤ ꯆꯥꯏꯅꯥꯅ ꯁꯥꯕ PL-15 ꯃꯤꯁꯥꯏꯜ ꯑꯃꯁꯨꯡ HQ-9 P ground-to-air ꯃꯤꯁꯥꯏꯜ ꯃꯄꯨꯡ ꯐꯥꯅ ꯆꯥꯡꯌꯦꯡ ꯇꯧꯈꯤꯕꯒ ꯂꯣꯏꯅꯅ ꯆꯥꯏꯅꯥꯒꯤ ꯐꯥꯏꯇꯔ ꯖꯦꯠ JF-17 ꯑꯃꯁꯨꯡ J-10ꯒꯤ ꯃꯇꯤꯛ ꯃꯌꯥꯏꯁꯨ ꯃꯄꯨꯡ ꯐꯥꯅ ꯈꯪꯍꯧꯕ ꯉꯝꯈꯤ ꯍꯥꯏꯔꯤ ꯂꯥꯟ ꯑꯁꯤꯗ ꯏꯟꯗꯤꯌꯥꯅꯁꯨ ꯃꯍꯧꯁꯥꯗꯒꯤ ꯂꯩꯔꯛꯂꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯄꯥꯀꯤꯁꯇꯥꯟꯗ ꯑꯦꯇꯦꯛ ꯆꯠꯊꯈꯤ ꯍꯥꯏꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯂꯦꯐꯇꯅꯦꯟꯠ ꯖꯦꯅꯔꯦꯜ ꯑꯍꯃꯗ ꯁꯔꯤꯐ ꯆꯧꯙꯔꯤꯅ ꯆꯍꯤꯁꯤꯒꯤ ꯃꯦꯗ ꯊꯣꯛꯈꯤꯕ ꯏꯟꯗꯤꯌꯥ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯔꯛꯇ ꯊꯣꯛꯈꯤꯕ ꯅꯨꯃꯤꯠ 4ꯅꯤꯒꯤ ꯂꯥꯟ ꯑꯁꯤꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯈꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯄꯨꯂꯤꯁ ꯆꯦꯛ ꯄꯣꯁꯇ ꯂꯥꯟꯗꯥ ꯆꯠꯊꯗꯨꯅ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜ ꯑꯃ ꯍꯥꯠꯈꯤꯕꯒ ꯂꯣꯏꯅꯅ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯄꯔꯁꯣꯅꯦꯜ ꯑꯃꯁꯨ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯈꯤ ꯍꯥꯏꯔꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯋꯥꯡ ꯅꯣꯡꯆꯨꯞ ꯊꯪꯕ ꯄ꯭ꯔꯣꯚꯤꯟꯁ ꯑꯃ ꯑꯣꯏꯔꯤꯕ ꯈꯥꯏꯕꯔ ꯄꯈꯇꯨꯟꯈ꯭ꯋꯥꯒꯤ ꯆꯣꯔꯆꯄꯨꯔ ꯆꯦꯛ ꯄꯣꯁꯇ ꯃꯁꯛ ꯈꯪꯗꯕ ꯇꯦꯔꯣꯔꯤꯁꯅꯤ ꯆꯤꯡꯅꯕ ꯈꯔꯅ ꯂꯥꯟꯗꯥ ꯆꯠꯊꯗꯨꯅ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜ ꯑꯗꯨ ꯍꯥꯠꯈꯤꯕꯅꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯆꯠꯊꯈꯤꯕ ꯂꯥꯟꯗꯥ ꯑꯗꯨꯕꯨ ꯉꯥꯛꯊꯣꯛꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅꯁꯨ ꯇꯦꯔꯣꯔꯤꯁꯁꯤꯡꯒ ꯄꯨꯡ 12.5 ꯔꯣꯝ ꯆꯨꯞꯅ ꯈꯨꯠ ꯊꯣꯛꯅꯈꯤ ꯍꯥꯏꯅꯁꯨ ꯀꯣꯍꯥꯠ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯖꯍꯤꯗꯨꯜꯂꯥ ꯈꯥꯟꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯌꯨꯛ ꯄꯨꯡ 6ꯇꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯐꯥꯎꯕ ꯆꯠꯅꯕ ꯂꯩꯔꯤꯕ ꯎꯜꯇ꯭ꯔꯥ ꯁꯪꯂꯦꯟ ꯁꯅꯥ ꯀꯣꯅꯨꯡ ꯎꯜꯇ꯭ꯔꯥ ꯁꯪꯂꯦꯟ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯃꯥꯏꯆꯧ ꯄꯨꯔꯦꯜ ꯄ꯭ꯔꯣꯐꯦꯁꯔ ꯀꯥꯡꯖꯤꯌꯥ ꯃꯉꯥꯡꯒꯤ ꯂꯝꯖꯤꯡ ꯃꯈꯥꯗ ꯃꯥꯏꯆꯧ ꯑꯇꯣꯝꯕ ꯃꯥꯏꯕ ꯃꯊꯧꯕ ꯈꯨꯃꯟꯅ ꯍꯌꯦꯡ ꯃꯦꯔꯥꯒꯤ ꯊꯥꯕꯨꯡ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯀꯤ ꯄꯨꯡ 6ꯇꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯐꯥꯎꯕ ꯆꯠꯅꯕ ꯁꯥꯝꯂꯒꯅꯤ ꯇꯠꯅꯕ ꯂꯩꯔꯔꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯔꯝ ꯑꯁꯤꯅ ꯍꯌꯦꯡ ꯄꯥꯡꯊꯣꯛꯀꯗꯕ ꯃꯦꯔꯥ ꯋꯥꯌꯨꯡꯕꯒꯤ ꯊꯧꯔꯝ ꯃꯦꯔꯥ ꯍꯥꯎ ꯆꯣꯡꯕꯒꯤ ꯊꯧꯔꯝ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯑꯃꯁꯨꯡ ꯏꯕꯨꯙꯧ ꯄꯥꯈꯪꯕꯒꯤ ꯐꯝꯕꯥꯜ ꯇꯣꯡꯕꯒꯤ ꯊꯧꯔꯝ ꯄꯨꯝꯅꯃꯛ ꯑꯌꯨꯛ ꯄꯨꯡ 6ꯇꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄꯥꯡꯊꯣꯛꯄꯤꯌꯨ ꯍꯥꯏꯅꯁꯨ ꯄꯥꯎꯖꯦꯜꯂꯛꯂꯤ ꯅꯣꯔꯊ ꯀꯣꯔꯤꯌꯥꯅ US ꯑꯃꯗꯤ ꯁꯥꯎꯊ ꯀꯣꯔꯤꯌꯥꯗ ꯑꯀꯤ ꯑꯈꯪ ꯄꯤꯅꯕꯒꯤ ꯄꯥꯟꯗꯝꯗ ꯃꯤꯂꯤꯇꯔꯤ ꯄꯦꯔꯦꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤ US ꯑꯃꯗꯤ ꯁꯥꯎꯊ ꯀꯣꯔꯤꯌꯥꯗ ꯑꯀꯤ ꯑꯈꯪ ꯄꯤꯅꯕꯒꯤ ꯄꯥꯟꯗꯝꯗ ꯅꯣꯔꯊ ꯀꯣꯔꯤꯌꯥꯅ ꯃꯥꯂꯦꯝꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯑꯃꯗꯤ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯕ ꯂꯥꯟꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯎꯠꯅꯕꯒꯤ ꯑꯆꯧꯕ ꯃꯤꯂꯤꯇꯔꯤ ꯄꯦꯔꯦꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯅꯣꯔꯊ ꯀꯣꯔꯤꯌꯥꯒꯤ ꯁꯨꯄ꯭ꯔꯤꯝ ꯂꯤꯗꯔ ꯀꯤꯝ ꯖꯣꯡ ꯎꯟꯅ ꯍꯧꯈꯤꯕ ꯆꯍꯤ ꯈꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤꯂꯤꯇꯔꯤꯒꯤ ꯃꯄꯥꯡꯒꯜ ꯍꯦꯟꯅ ꯀꯟꯈꯠꯅꯕ ꯊꯕꯛ ꯀꯌꯥ ꯂꯦꯞꯇꯅ ꯄꯥꯏꯈꯠꯇꯨꯅ ꯂꯥꯛꯈꯤꯕꯅꯤ ꯉꯁꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯅꯣꯔꯊ ꯀꯣꯔꯤꯌꯥꯅ ꯁꯥꯕ ꯂꯣꯏꯈ꯭ꯔꯕ ꯂꯥꯟꯒꯤ ꯈꯨꯠꯂꯥꯏ ꯀꯌꯥ ꯂꯩꯕ ꯑꯁꯤꯒꯤ ꯋꯥꯔꯛꯁ ꯄꯥꯔꯇꯤ ꯑꯣꯐ ꯀꯣꯔꯤꯌꯥꯒꯤ 40ꯁꯨꯕ ꯀꯨꯝꯑꯣꯟꯒꯤ ꯊꯧꯔꯝꯗ ꯑꯆꯧꯕ ꯃꯈꯜꯒꯤ ꯃꯤꯂꯤꯇꯔꯤ ꯄꯦꯔꯦꯗ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯃꯔꯨꯑꯣꯏꯅ US ꯑꯃꯗꯤ ꯁꯥꯎꯊ ꯀꯣꯔꯤꯌꯥꯅ ꯎꯟꯅꯕ ꯍꯣꯠꯅꯔꯛꯄꯅꯤ ꯀꯤꯝ ꯖꯣꯡ ꯎꯟꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯊꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯍꯋꯥꯁꯣꯡ 19 ꯑꯃꯗꯤ ꯍꯋꯥꯁꯣꯡ 18 ꯍꯥꯏꯄꯔꯁꯣꯅꯤꯛ ꯋꯥꯔꯍꯦꯗ ꯃꯤꯁꯥꯏꯜ ꯑꯃꯗꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯗ꯭ꯔꯣꯟ ꯀꯌꯥꯁꯨ ꯁꯥꯕ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯣꯛꯇꯣꯄꯁꯀꯨꯝꯅ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯅ ꯌꯨꯔꯣꯞꯀꯤ ꯂꯩꯕꯥꯛꯁꯤꯡ ꯇꯞꯅ ꯇꯞꯅ ꯆꯧꯈꯥꯏꯈ꯭ꯔꯦ ꯑꯣꯛꯇꯣꯄꯁꯀꯨꯝꯅ ꯌꯨꯔꯣꯞꯀꯤ ꯂꯩꯕꯥꯛꯁꯤꯡ ꯇꯞꯅ ꯇꯞꯅ ꯔꯁꯤꯌꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯅ ꯀꯣꯟꯁꯤꯟꯗꯨꯅ ꯆꯧꯈꯥꯏꯕ ꯍꯧꯔꯛꯈ꯭ꯔꯦ ꯍꯥꯏꯅ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯌꯨꯀ꯭ꯔꯦꯟꯒ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟ ꯁꯣꯛꯅꯔꯤꯕ ꯔꯁꯤꯌꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯅ ꯌꯨꯔꯣꯞ ꯂꯩꯕꯥꯛꯁꯤꯡꯗ ꯗ꯭ꯔꯣꯟ ꯑꯃꯗꯤ ꯐꯥꯏꯇꯔ ꯖꯦꯠ ꯀꯌꯥ ꯂꯣꯟꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯄꯥꯏꯁꯤꯟꯗꯨꯅ ꯑꯀꯤ ꯑꯈꯪ ꯆꯥꯎꯅ ꯄꯤꯕꯒ ꯂꯣꯏꯅꯅ ꯂꯥꯂꯣꯡ ꯀꯌا ꯁꯤꯖꯤꯟꯅꯗꯨꯅ ꯌꯨꯔꯣꯞ ꯂꯩꯕꯥꯛꯁꯤꯡꯒꯤ ꯂꯟ ꯊꯨꯝ ꯑꯃꯗꯤ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯀꯌꯥ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯔꯤ ꯄꯨꯇꯤꯟꯒꯤ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯎꯔꯛꯄꯗꯒꯤ ꯌꯨꯔꯣꯞꯀꯤ ꯂꯩꯕꯥꯛꯁꯤꯡꯅ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯂꯥꯟꯒꯤ ꯊꯧꯔꯥꯡ ꯐꯥꯎꯕ ꯇꯧꯅꯕ ꯍꯧꯈ꯭ꯔꯕꯅꯤ ꯌꯨꯔꯣꯞ ꯂꯩꯕꯥꯛꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯇꯦꯟꯁꯟ ꯑꯃꯗ ꯂꯥꯛꯈ꯭ꯔꯕꯁꯨ ꯔꯁꯤꯌꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯒꯤ ꯃꯄꯥꯡꯒꯜꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯀꯟꯈꯠꯂꯛꯄ ꯍꯦꯟꯒꯠꯂꯛꯂꯤ ꯍꯥꯏꯅꯁꯨ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ ꯑꯦꯟꯇꯤ ꯁꯕꯃꯦꯔꯤꯟ ꯋꯥꯔꯐꯦꯌꯔ ꯚꯦꯁꯦꯜ ꯀꯃꯤꯁꯟ ꯇꯧꯈ꯭ꯔꯦ ꯏꯟꯗꯤꯌꯟ ꯅꯦꯚꯤꯅ ꯃꯐꯝ ꯑꯁꯤꯗ ꯅꯦꯚꯦꯜ ꯗꯣꯛꯌꯥꯔꯗꯇ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯃꯗ ꯑꯅꯤꯁꯨꯕ ꯑꯦꯟꯇꯤ ꯁꯕꯃꯦꯔꯤꯟ ꯋꯥꯔꯐꯦꯌꯔ ꯁꯣꯂꯣ ꯋꯥꯇꯔ ꯀ꯭ꯔꯥꯐ ꯑꯦꯟꯗ꯭ꯔꯣꯏꯗꯉꯁꯤ ꯀꯃꯤꯁꯟ ꯇꯧꯈ꯭ꯔꯦ ꯅꯦꯚꯤꯒꯤ ꯃꯇꯨꯡꯏꯟꯅ ꯑꯦꯟꯗ꯭ꯔꯣꯏꯗ ꯍꯥꯞꯆꯤꯟꯈꯤꯕ ꯑꯗꯨꯅ ꯅꯦꯚꯤꯒꯤ ꯑꯦꯟꯇꯤ ꯁꯕꯃꯦꯔꯤꯟ ꯋꯥꯔꯐꯦꯌꯔ ASW ꯀꯦꯄꯥꯕꯤꯂꯤꯇꯤꯁ ꯃꯔꯨꯑꯣꯏꯅ ꯀꯣꯁꯇꯦꯜ ꯑꯃꯁꯨꯡ ꯁꯣꯂꯣ ꯋꯥꯇꯔꯁꯤꯡꯗ ꯆꯠꯊꯕ ꯑꯣꯄꯔꯦꯁꯟꯁꯤꯡꯗ ꯃꯄꯥꯡꯒꯜ ꯍꯦꯟꯒꯠꯍꯜꯂꯒꯅꯤ ꯊꯧꯔꯝ ꯑꯗꯨ
Naval officersing amasung shipyard miyutsingna saruk yabaga loinina Eastern Naval Command ENC gi flag officer commanding in chief Vice Admiral Rajesh Pendakarna preside tauki Kolkata da laiba Garden Ridge Shipbuilders and Engineers Limited GRSE na Indigenous oina saba jahas asida yauriba machaksingi chada marfu henbadi leiba asida sajaba machaksingni Aranlam Nistar Udaygiri Nilgiri hapchinkraba matungda hojik Android hapchinkhiba asina Navy gi mapangal hena kankhathankre Joypur da hospital mai chakpada patient nipan sire Rajasthan gi Joypur da leiba Sawai Mansinga Hospital gi trauma center da leiba ICU da ngarang numidang khanghodana maheu langpok thorakpadagi ICU da leiba patient nipan sire hairi thaudo du ngarang numidang pung 13 ga minute kunrom chatpada thokibani sikraba patient nipan gi manungda nupi ahum yauki official sina phongdokhibada mai adu ICU ward ki store room da short circuit thokpadagi haurakhiba oigani hairi Mai aduna topa mafamsing da sandoraktuna miyoi kaya amaso asopan nangki amasong hauji miyoi ahum aruba phibam da laikan nari hari Ngarang thokiba thaudo sina maram oiraga hospital gi security arrangement gi matang da miyam na wahang tongnarakre leiba asida leiriba hospital singda thamba fire alarm system amadi atopa safety system singing sindrabara haiba wang so hangnarakhi